Jiribam District Oiriba tangdu leitadaba Phivamsigi Matangda ngasi Union Home Minister Amit Shah Mayai Tangbal Louduna New Delhi the awangba thak Meepham pangthoklagani haina Ministry of Home Affairs na phongdorakli. India Today any report magi matung ina Meepham Central amsung state laingaki makok thongba official single loinana Indian Army amsung ate security force singi lusingba kaya su saruk yakadauri. Ningsing bayabadi June taruk tagi haurakhi Jiribam District ki irangasna maram oirga miyoi satrukrom lanjena duna Assamgi Kasar District ta changzapham Louduna lairibani thas ke taruk ta masagi sahi yankai mapan surba soibam salat ko miyoi ama kuki khutlai paibas na mihathina hatoklam labatungda district asta irang kan khalakibani irang asige saruk amu oina kuki khutlai paibasingna maitegi yum kaya amadi lesabi tol da laiba farmhouse ama mai thadoktona mangan khrabani Maduna maram oirga Jiribam District tungan mafam singdagi maitei kia lanjenarakduna Jiribam da hangba relief camp kia da changzapham Louduna leirakhibani ngasi Pangthokadouri awangba thaki Meepham irang asigi waroisin puraknaba khanabada natana Manipuri gi miyam asi asoi angam yaudana tekta kaidana lehenaba wafam kia su khanagadauri